पाउचरी यमपुम ओइबबर ओइब पाउ खरा अपडेट तौजरी खोंथोंगनबदा NSN के YA की लानमी अहम सिरे असम राइफल्स पर्सन अमा सोकले ngasi ayuk pung 9:45 mangarom taba aduaida Arunachal Pradesh की तिराप डिस्ट्रिक्ट के लाहौर विलेज द तरकसुबा असम राइफल्स की कांगबोगा NSN के YA की लानमी सिंग अकन ममोंग द खोंथोंगना खरे हाइरे तादोगदु द NSN के YA की लानमी अहम सि की बगलोइना असम राइफल्स की पर्सन अमना असोक अपन नंखरे आइरे थाउदोक थोफोंगी अकोइबदा थीबहुंबगी थबक कन्न चथरी आइरे लाइखिद्रबसिंग अदुगी मनाक्तगी अफबा मखलगी खुलाई क्यासु फंगले आइरे मखा तरकपा अतोप पाउ अमदना इंडिया की नेशनल मूवमेंट द ट्राइबल फ्रीडम फाइटर के सरव्याखी आबसी ममांग द पालंब लिंगक नमसक खंगबीदे बोंगजागिन इंडिया की फ्रीडम फाइटर सिंगना लोखिबा थौदांगबो मसक खंगबा उटपो होइना ngasiगे नबेदासी इंडिया पुंबदा अहानबोइना जनजातीय Agora Diwas Palan Aina Tonabagum Manipur Lasu Tharumasi Travel Research Institute TRI na Sinduna Fang Thokre Simairung the Labor TRI conference hold the Pang Thokiba Thorum Aduki Sarukamoina Travel Affairs and Hills Minister Bongjagin Valtena State Level Painting and Photo Exhibition Amasu Hangdoki Exhibition Adu the Travel Freedom Fighter Singamari Lenaba Painting Amasung Photo Kaya Utke Indiana Ninka Tamba Zayum Pudrama Surak Pagamari Lenana Pangtok Pathorum Aduga Mari in the Wangan Kibeda, Minister Vungsagil Valtena High. India ki national movement the travel freedom fighter ke Sarugaki Bibasi, Mamang the Palambalika Namasa Kangpidana Lakibane. Adaba Center the Prime Minister Narendra Modi na Lusingba Lengak Lakpadaki travel freedom fighters in Wasa Kangpiduna. November Taragamanga Asisahi Kudingi Zanjati, Agora Diwas Palan Tonaba Lokiba, Kontang Asimak Tagat Pamtogi, and Apenba Pamtoke. Taromato Gamari Lenila Lissing Amasa Panifugum Doida, Indian National Army the Yaudana British Lami Mayokta, Lano Badasar Yakibani Iba Okrol District Tagi, Ngankulun Koki Koba, Masagi Sahi Marfudra Suraba, Tribal Freedom Fighter, Amada Minister Asamba Kudol Port Peter Ikai Komnaba Utke. Maragasi the Kongman John Wanda, Ngajon Bur, Mui Amaki Tongal the Bom Tamlamle. Invalis District Kongman John Wanda Labor, Ngajon Bur, Escape Fiski Mapu, Aribam Sasikumar, Sahini Fugamapan. Apakwa laikidaba aribam city sol sarmagi jongi thongkalda IED bomb ama sakang daba sing thamlamle haire tawdoga du ngasi angan bapung mari minute kun mangarum taba matamda sakti leiraba IED bomb ama sakang daba singna asangba masugi plastic khawa mada ke nambaga gari ama kaloina na fit tawraga thamlambadagi imung manong gi miyoina gate hangtok loba matamda thengnar kebani haire tawdoga du ki matang da escape face ki mapu aribam sasik mana phongtorok pagi matung inna Madam Kharagi Mamangda KCP Work Group Kim Yoini Aiba Amana Sel Gimating Banglana mobile phone da Kangalaki Bati Lake Mana Makata na Fondo Kibada isam Jamna Jun to the Sel Tanjaba Mui Amada Bom Tamjendon Aki Akang Pokan Basi Janing Day Asingamba Tokasi Matunda Amukana Tawigan Aina Supangtoragle Nasi Tamlam Liba Bomb Ado Bomb experts in the local Matuk Irilbong Police Station Kimanung Chanba Awasing the Choitangam the Pokain Kre Aire Atopa editorial ki kalam Amadana Candidate in a board Kidama Kanasainaba Tokan Kumse Manipur Legislative Assembly ki Taragani Tuichua Mikal Matang Sahi Angan Basarukta Bang Tokadoriba Asigitaba candidate Oigadaba Sing Housing Board Kombagi Tabakso Pota from Kangatana Komba Aure Candidate Sing Aduki workers Sing to Manamanangam Jabida Board Komnari Board Kombagi Tabaksa Tarpada candidate Amagi Worker Atopa candidate Amagi Worker Gi Marakta Manadabakya Mapan Toknatuna Kanasainaba Topaki Pautana Ragle Voters in a mana apamba candidate sing the Tazagadaba Tadazagadaba Aduba candidate sing workers in a Magi Pamjaba candidate Adu the Tadaning ba Amadi Mekalda My Vakaning Baki Upai Tinarak Padaki Kanasainabaki Tabak Toklibane Asum Bakana Sainabaki Todok sing Tokalibasi Kanasainaba workers sing Aduki candidate sing Yamla Chauba Itilama Yawanani Kanasainaba Yade Kanabagi film Laklabadi Makatana Wari Sanarogano Amaso Mafamadu Hek Nambamatamda Atuba Tatorakadabane Karigumba Kana Sainaba Yaurabadi Madugi Pau Mangoda Tahalakanu Aina workers in the Habirabade, Kana Sainabaki Tautok Tokani Tazade. Adu House Lady of Fibum Asidi, Mangoda Vot Piro, Kanglaba Misakna Lam Helaklaba, Amadi Usit Tawataba Yaurabade, Foro, Maduda Toraba Kodim Magna, Mayunagani Aina Hirabadi, Kana Sainaba, Toina Tokani, Masigumba Pibum Simagnani, Housing Bot Kidama Kana Sainabaki Pau Taribase, Masina Tampaki the Topirane. Workers in Gimato sing Asinati Mikal Nameta, Botatanabal Lorpa Matamda. EBM Lak Pagi Amadi Tuadan Mangan Bagi Toto Power, Torapayai. Adabo Lebak Pabadi Gansi Pabadi Tokri, Adabo Mafam Hamada the board as election that day, selection ni Ainarivane.
Madudani miyamna fanmak yajarabasu selection fangdrabadi mikalda mai pakte hainavana maduda chingi candidate kyade vote kombagi vote selection tawriba sakti lebasingi janaba honai hainaribani Pramagasi yangluraga vote ta khana chainaba thoklibase candidate singi makha fonare maramaduna vote kida makhana chain handabasi candidate singi makha pole maduda candidate singna khana chainaba thogantana ba honase makha tarakpa atopa pau amadana Impal West ki oina go to village ani suba tangka hawdokre Impal West ki oina lamsang kedragi tharoijam salam thongkong daliba eco tourism park tangasi go to village ani suba tangka pang thokre ngasi ki thorum adude MP laisem basana jawba education minister S Rajan Deputy Speaker K Rovindro handak tanauna BJP da sanglakraba karamsiam Chief Secretary Rajesh Kumar DC Impal West amade atai lenga ki official kyana sarbuya ki Nagalamar umdana go to village ki ming da lenga na sel arimbada mangale Go to village ki mingda Manipur da lenga kasina miyam ki sel arimbada mangale aina All India Fisherman Congress ki vice chairperson amadi Manipur Pradesh Congress Committee ke wangang loisu oiriba ningombam bopendra na fangdokre mana makata na fangdoki bada paliba lenga kasina miyam ki selbo akhanaba political party am election campaign da sinaduna leba ki chako tharang da tindana ba masakam oile using Mei Thakhre Kaksing District Police ki SP Victoria Yangkong ki Lamjing makhada Palen Police Station ki osin lusing batim amana Palen ki tongan ba mafum ki adagi chahi horak patagi phagalakpa jungang amadi jungok chorak na punna Lupa Lakh amali sing marfu gani thoi Saturday lomgi oikida papalam sing exercise Palen ki music ga loida ngasi Palen Police Station ki campus ta aidok tuna Mei Thakhre mangan kre BJP Mahila Morcha ki National President Bhanati Srinivasan Nivit Humni ki khongsata ayang Imphal da thonglaragane BJP Mahila Morcha ki National President Bhanati Srinivasan Nuvit Humni ki khongsata ayang Imphal da thonglaragane National President Bhanati Srinivasan ki khongsata si Mekhal Gamari lainana tongan ba thorom sita saruya gani aire Magi khongsat adu da BJP ki maruba office bearer sing district president General Secretary amri tongan ba mandal sege president sing unagani loina lamdam masi ki saknarba nupi chanaru sing amade nupi lup sing ki lusing ba singasu unaram gani aire Masada natana lamlai mandal sindu da pang kadaba Mahila Morcha Kaman Sakti Pod Samelan amada susaru agane Naminum dike khongsada sida Bhanati Srinivasan na ima kathel da chatuna porpam pambe ima singasu unaduna wari sanaram gani aire Sengmar da awareness program pang thokre Maleng bi tamthirba la chat wariba COVID-19 ki matang da silent digital na chatarliba COVID-19 awareness composter campaign Impal West district ki manung channel riba Sengmai gas bottling plant abadi masike akoibda Awareness pangthok pagaloina COVID-19 poster singsu miyam da yan thokna pangthokre Tharomadu gamari leina panjawpam lanajet producer selin digital na aikibada hajuk phabada laichat asegi oiba hidak laitriban na ekoi matam kharadi jamna section da leibaga loina SOP ningthina ngakpa mathok tai aike campaign adu da James FEO S Hanti RO amadi selin digital ki executive member singsu sarugya ki aire baragasi da haujik hakima magda phangkiba pawda ngasi Manipur da COVID-19 na miyoi kuntra manga positive oiba thengna kre loina na laichat asina ngasi ki oina miyoi mari laikitre amasong haujik phabagi apunba confirm case na laga mari sing kolumdoi chama taraga tarini aduga sigiba apunba masing lising amaga sam panja khayumdoi yaukre arveda content sing asigi maroiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yangbiriba punamak pathaga chari channel asena tomda kanarabadi subscribe tawbi video na subscribe tawbi roma loina like and share tawbus kawbi gunap namakpo amukana thaga